ꯏꯁꯥꯒꯤ ꯗꯣꯀꯨꯃꯦꯟꯁ ꯄꯨꯝꯅꯃꯛ ꯃꯣꯕꯥꯏꯜꯗ ꯂꯩꯅꯕꯅꯤꯅ ꯑꯌꯥꯝꯕ ꯃꯤꯅ ꯃꯣꯕꯥꯏꯜ ꯂꯣꯛ ꯇꯧꯏ ꯃꯌꯥꯝ ꯍꯧꯖꯤꯛꯅꯦꯀꯣ ꯑꯩ ꯉꯁꯤ ꯍꯧꯖꯤꯛꯇ ꯏꯃꯥꯒ ꯋꯥꯔꯤ ꯁꯨꯅꯔꯝꯕꯗꯒꯤ ꯃꯥꯅ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯄꯒ ꯑꯩꯅ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯎꯈꯥ ꯀꯨꯏꯔꯦꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯅ ꯎꯈꯤꯕꯅꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯁꯤꯌꯥꯔ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯅꯗꯤ ꯂꯩꯔꯒ ꯑꯗꯒꯤ ꯍꯧꯖꯤꯛꯁꯦ ꯑꯣꯂꯥꯡꯕꯅꯤꯅ ꯐꯤꯔꯣꯜ ꯁꯦꯠꯆꯜꯂꯒ ꯂꯣꯏꯁꯜꯂꯒ ꯁꯨꯝꯅꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯕꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯗꯣꯏ ꯑꯗꯨꯗ ꯈꯟꯕꯗ ꯀꯤꯅ ꯑꯗꯨꯝ ꯂꯩꯔꯛꯄꯅꯦꯕ ꯑꯗꯒꯤ ꯉꯁꯤꯗꯤ ꯃꯥꯒ ꯑꯗꯨꯝ ꯃꯥꯅ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯄꯒ ꯑꯗꯒꯤ ꯑꯇꯥꯗꯁꯨ ꯅꯤꯡꯁꯤꯡꯉꯛꯄ ngasi di mata sare di haiduna ado mayam aina hujikne mayam da uttoiba video se mayam da kanagadra ani khalle soidangi kanagani aina khallaba hoji kanjini mi puna ki mobile je lock tawna thambane ba aduna jaha tawkhibada koina mi amagi emergency number amta puthokpa ngamdena kanada phone tawji khangnaba mi oiraga di amada phone tawraga dum pau phaunaba ngamidana ado khangnada ba oiraga di kamaina pau phaunagani ado tasengna hairaga di mayam ki awabado aina khangniaba ko aigi nupana mamanda accident tawna taana lerambodo adugido ma ingonda pau pibire iba mise zigi jakoi swai gi mi nya ba ko maitei nya ba ado mase ahamda bengali nupa amna unaba adui mathang da bengali sina mu hoji ki maitei nupa do kau thoga maitei nupa do tawraga hoji ki maitei nupa do na mangi masa khangba da ki engona phone tawrai nya ba ado mayang kai gumba ma ki phone number aigi phone number do hoji ki nupa do da leiram da ba taraga ri ma engona phone tawwe ba natraga na hete do dui no aina thadu ga thambiram ba adu masu mayam khanba jaya ba natrane ado matam du ga di pung 12 makhai ga ta ba aina naruba matam pung 12 makhai tareba adui matam du dia koi gisu sida gate lolle aduna moina lakko matam da gate lolle ba taraga de heka do no to da ina khallaga su ko me adumaina dum khanjan ba jaeba aduna laiba pharu ba gi di mangon da igi phone number leiba dagi igi nupa gi mobile si di lock pa na leidana aduna kana ngi su phone number su puthokpa yade aduna hoji gi nupa duna aingon da phone tawrei ni aba sumaina dum hairakpa aina mamang da su dum video hapcha grabane do mayam udaba yauraga di do eba khadu link hapam gya ba pa in pa accident taw hima tangi video do ai description adugi link du hapcharam gya ba mana haira ko dugai thajadi aba thajadi haidi wrong number am degi maksu matam du ga maki phone number ingonda save leipa number do adugi do nate ba atop number am degi tawropa laiba pharu ba di isona chanbi ba haitare ko ai hing jai da phone tawpa se dum ki su ki ko aduna ai di mangoi hawai thangaki bai wari na ba adumai tawdana ai se mak thingna bane ba aduna mayam aigi sumaina aigi nupa sumaina atopa mi su thaba inhan tawba mapanda thamna sapa mayam leirongani dra ado moi sindugi khallaga aina ngasi video ma share tawjara kya ba asi se video he direct utpadi yadamne idum blur chalhalaga ulake ba du ko suma phone du di mayam na taba phangani dana adu ido mayam yengaga adugi matangi oraga su aidum mayam da haira kya ba ko kamai ka bai tawgani ado haira ko ta sunadana ai mayam da su uchara kya ba ko sumaina tawdoini ai da adu ida mayam su uchara ke aduragadi akoina lambi thongda ontha kota ba hama tawba taraga su tawroi habasi wari leite ko tamungam ponte aba ko ngasi kari odo ba hayeng kari odo ba ai huji mayam da sumaina wari sunari jeng hak matun dai kari odo nai khang ponte aba ko aduna asigi video se mayam da soida maki kana gani aba ko ado mayam ai video da mate ko ulake aba ai dum blur chathan ya ba to ba mi gi video sumaina ai video sin da sa hamna ko na to ba dai tawjebri ba do dum blur chathage do makhon di taba phangani na किसी के घर वालों को फोन करो यार। अरे नहीं कर सकते भाई, इसका फोन तो लॉक है, छोड़ दो। सिनेबा मैम अदुमाइना मीसिना ओंधाना लैबा मतमदा को अतोपा मीना मी चाम तिनबा तासु माना खंगदबा मफमदा ओंधारुबा तारगा दिको कनामना सु माकी फोन दो लोक पानबनिना कनामना सु कैसुमता तौबा ngamde mateng amta tauba ngamde ba huji kandi social media me apainarabani facebook ta karigumba dum hapaga dumai tawdana khangba saradi upai leiti ba ko aduna mayam asipura mataise kannabagi damakta ai trick ama uchara kya ba ko mayam da asi se gi nupagi mobile ne ba ko asi se hoje lok pa lage ba asi se setting da changane aba asiga leire phone setting da changdoi ne sida changaga dagi emergency aina leirangone aba mayam
Sum chingkhala chingkhala safety and emergency haina leibane atopa mida so dum emergency kai kai haina dum leiramgane ba aduigi siga emergency contact haina leibase asi atei ji de ai khangde jam hinjana de khangbana te do aina khara khangbada dum yamda share tawjarake ba da sida emergency contact haina leibase asi jiga sumaina thengdoine ba ko aduga gi mayam asida aina ha ke maming hindo sida leira ba siga ai gi maming leire bhaiya gi maming le amana ranabi gi maming le du amadi ai leire ko amana Masimpur side ma duty chatlidana aduna Masimpur side ma na duty chapa matanda jaha lambi thongda jaha taha kaino tawba ta asu bhaiya siga ina paw phaunaraga dum jaha tawba jaidana ko atopa mina khangde karina khangde aduigi asina mo kai hani kabungos barmoni side kine baranabi se ko gi barmoni gi ai naung pi gi nupa ne ba ko edo barmoni side ki oraga di jumda khangde barmoni khangde jaha son side ki oraga di ranabi rama leire ko aduna mangonda paw phauna bada dum mafum anaga na ko da adumaina ina si ahum je thamina ba atopa mina dum atopa number atege so hapai hapningi haraga di siga siga add contact siga plus ki button lebe je siga sumaina thienga ne ade siga gi maming je haptoine ba adoi amaga hapa uhalake ba मैम से सिगी सभी से नाते असिगी सभी से असिगी सिमा नंबर सिमा हापगे बा सिजेंगो सभी रमा हापेबा असे लोरे हुजी सुमाइना दुम थम्मनेबा अदा अइना ngasai मैम दो उकेबा दुदी सिगी अमा अनि अहुम नंबर अहुम सिदने बा अइना ngasai मैम दो उके मी अहुम खतंग दनी दना दो हौजी सभी सिंग हापरि मी मरी सुरेदना अदो असिगी साते कैसुम तौरोएबा सिगी एरो सिगा थेंगागा लोइराबा सिसुम अदो ए हुजी लोपा लगे asi lok palena amka ga mu lok hange asumaina tawna si lok hangabai matungda asi amu inkhalage abako ado hujik ti asigi se khangde dana ko kanana kari hangdo ba kamai to khangda banina asigi emergency siga namane ba emergency ga namaga emergency duga namaga owner thoe view emergency info aina lebase asiga siga munamane ba hojikan mi pro makhangdoine ba sigi se ado mayam aina ngasai sabira ma hakubuda ado huji sabira ma thole abase mi mari shure inga sai mayam do ukibudi mi ahum tanina hoji mi mari shure aba do dum leijarane ba sumaina sabiri yaura leijarane ba ina huji aigi huji ki video matek ku khangna mayam da kana gani aina di khaliko aigi mi da na to aigi poribar da khangde jaha da khangde do sata ba do ta din do sata ba hai si di ta din ai kana su khangpon de ba do huji kan si di mobile si di puna ma memory puna ma save oine kan sai sai ki documents na mo mobile la leina bani na ya ma mina mobile lock ta wi da ko aduna mobile lock ta wo matam da koina number do puthokpa ngam daga di kamaina paw phauna gane aduna huji ki emergency info do adu gi duga emergency contact haina leibado adu gi do changaga mayamna dum tawobo ko dumaina tawraga contact number si thoi ya ba je mi pura makhanga bane ba ado mayam aigi video si yaraga dum share to bisu kaisu kaide ado ama haidi aigi huji jeng ba viewers mayamna khangda ba su mayam yarongani ado noina su khange du ado ba mi da su khangan da taraga di ai ba emergency ga be kaina lebdo emergency si ga number taraga di contact number do thoi ya do atopa mi na su khangam da ba leiraga di kai guma mayamna video si share to ba taraga su da ma kai su moide su khang bagi chance to oidna aduni da aina mayam da hajening ba se do ai ngasi video se mayam do su dengi kana ga nyana khalla ba do aduni mayam asi yaraga dum video si sai da dum loisallage ngasi nongale podagi ma su duty halak podagi aina mathong ja ba thabam to bidre obra aduna hoji ko bani dum kai kai bazar da tho ga ni khali nya ba do mayam hoji ke ni video si sai da dum loisallage ko mathang da mo ka mo kai kai mangon da aigi nupa se kai kai to ya ba dum tawrake da hoji ke bye bye